Marak thana mayamna kana gani khan special content ang katang mayamna marak thana hapsaramge thamjagaduri content sigi maming sina mayam Miyoi bana sai yamsilak laga Phinungi Hakchang mapangal Sontharakpa khangminasi tis birdaza Miyoi bana sai yamsilak tuna ahal oisilak laga pangal mayeng tarakpa gum Phinungi Hakchang mapangal Sonthari haibasi punamana khangnana bu wafam ne dubu Phinungi Hakchang mapangal Sontharakpa gi matangda Nupa amasung Nupi gi marakta khena bakra lei hiramasi matangna North Americans Monopause Society gi journal phonglakpa report amana hai sai yamsilak laba matam Nupa dagi Nupi na Phinungi Hakchang mapangal kan beheli naha oiringa de Nupa na Nupi dagi sexually active oibe helabasu ahal oisilak laba matam Nupi na Nupa dagi heli Hiram kya da Nupa na Nupi digi heli haina thazani pangal Kanba loksing leiba mani ningsing ba pumbagi matik mayai su Nupa na Nupi digi heli haina thazanare dubu handakta pangthoki bi study amagi matungina miyai salakpa matamda Nupa dagi Nupi na ningsing ma ngambagi matik mayai heli haiba khangle North Americans Monopause Society NAMS ki report hai thagi khongkap lep khraba matung Nupi khudimak ningsing ma ngambagi matik mayai tapna hanthari Nupi ayama thagi khongkap lep khraba matungna toina kaugan magaloinana wakhal samamna be hek puklai masigi sumatak wakhal khan mangamagi matik me hanthari amasum dementia gi risk ko khalai punama si oiduna su miyai salakpa matamda Nupa dagi Nupi na ningsung ngamagi matik me heli haina North Americans Monopause Society gi report na phongdorakli amaromda Vancouver gi University of British Columbia da researchers sing sataki bi study amagi report hai sang naina aerobic exercise toba miyoi singdadi ahal oisilalaga wakhal khan mangamba amasum ningsung mangambagi matik me mangdi Canada gi Vancouver le University of British Columbia gi researchers sing sangdamna duna yengbada ayama matamda phamjinduna leba miyoi singdagi di sang naina hakchang sajal toba miyoi singdana wakhal khan mangambagi matik mayai heli haba khangna rakibani masigi sumatakta sang naina hakchang sajal toba miyoi singi blood pressure hantarakpa thengnaki numit khudingi sang naina hakchang sajal tawbadana pokning wakhal gi phibam phana lehenma ngammi haiba study singdagi yamna mek sena khamangamle hiramasi gi matangna University of British Columbia gi report hai hakchang sajal tawbana memory problem gi risk hanthali haiba khanglabasu mangjawnana problem mayokna raba miyoi singda phibam phagat hanba natragana phibam henjin handaba ngambara haibadudi mayek singna khangmangamdri masagi sei humdra ga mari suraba miyoi humdra da sathaki bi study amada sang naina hakchang sajal tawbana pukning wakal gi phibam phana thamba ngammi haiba khanglakpani study report asi handakta neurology journal gi online edition na phongki amaramda Renaissance Institute for Evolutionary Life Sciences na sataki bi study amagi report hai miyoi bana tumbagi sang walabadi ningsing mangambagi matik mayai hanthari pung mangarom tumbagi sang watpa matamna haksang sokthari mathawdo pukning sang mangamlakti amasum ningsing mangambagi matik mayai mangki brain gi cox region da neuron sing amaga samnarakta maramna brain gi mathaw ningthina pangtop ngamlakti amasum ningsing mangambagi matik mayai hanthari haidi ningsingmagi matik mayai hengat hananabagi damaktadi numit khudingi mapung phana tumwa yamnamak tangai phadi haina palladuna report amana hai numidang tumsit phaudrabadi nungthiling haktang tumma matamda brain amathau ningthina pangthoraktuna ningsingmang amagi matik mayai hengalai punamasi oiduna su sangsatta miyai salakpa Nupa digi miyai salakpa Nupi na ningsingmang amagi matik mayai heli hairi researchers singna female sexual function index amasum female sexual distress scale sizinaduna study sathabada wapam masi khanglakpani masage sai humfuga manga suraba Australia gi miyoi lising amaga songada study sathabada Nupi yamba hypoactive sexual desires dysfunction mayokna ba thengnarame the evolutions of desires of humor mating ikiba David is na haki naha oiringai da Nupa na Phinungi Hakchang mapangal khan behenaba henbaga loinana Nupa Nupi loina ningbi apama phorak helabu sumiyai salpa matamdade Nupi na Nupa dagi heli hiramasi gi matang sab saba maram khangdona magi dama Austin da lebi University gi research singna thijinna bhonari amabu oirabasu miyoi bana masama ufana leiba haibisi yamnamak tangai phadaba amani haina khangnarakle miyoi bigi punsidi mamal naidi kaithel yonba posak amagum sian leibasu phangdi malem gi apunba lantum pulap punsilaga su miyoi amaka gi punsi leiba phangdi aduna bo hakchang phana bana athoiba lanni hainaribani mipung khudimang isayu phana thambagi matangna matik jaba section thorang lokat kadabani haibisi yamna maru oina launarakle luribu wafamdi mipung khudimak mathau sinbai maramna hakchang phana thamnabagi matangna tokhaina matam kaitholaga section thorang lokatpa ngamnaraktabagi matangdani adumainama isagi ithaudasu akaiba piroidaba mongda hakchang phana thamnabagi damak section thorang lokatpa yai hiramasugi matangna ahanba lokatpa yaba
ꯈꯣꯡꯊꯥꯡꯗꯤ ꯇꯨꯝꯕ ꯑꯃꯁꯨꯡ ꯌꯥꯍꯧꯕꯒꯤ ꯃꯇꯝ ꯅꯥꯏꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯟꯅ ꯇꯨꯝꯂꯒ ꯉꯟꯅ ꯌꯥꯍꯧꯒꯗꯕꯅꯤ ꯇꯨꯝꯕ ꯑꯃꯁꯨꯡ ꯌꯥꯍꯧꯕꯒꯤ ꯃꯇꯝ ꯅꯥꯏꯗꯕ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯁꯣꯛꯆꯤꯜꯂꯛꯏ ꯍꯥꯏꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯆꯜ ꯁꯨꯅ ꯆꯥꯕ ꯍꯥꯏꯕꯁꯤꯁꯨ ꯍꯛꯆꯥꯡ ꯐꯅꯕꯒꯤ ꯃꯇꯥꯡꯗꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯝꯕꯩꯅꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯅꯥꯏꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯄ꯭ꯔꯣꯇꯤꯟ ꯑꯇꯦꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯎꯍꯩ ꯋꯥꯍꯩ ꯆꯥꯒꯗꯕꯅꯤ ꯃꯇꯝ ꯆꯨꯞꯄ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯃꯍꯤ ꯋꯥꯠꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯇꯨꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯑꯃꯣꯠꯄ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯊꯟꯕ 10 ꯁꯨꯝꯕꯗ ꯉꯥꯏꯔꯤꯕ ꯍꯩ ꯃꯍꯤꯁꯨ ꯊꯛꯄ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯀꯟꯇꯦꯟ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯗꯣꯛꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯄꯤꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ